ngasi numida warang phong ki ba tongan tongan ba manipuri si phong sing digi maru ebe I pauk sing khonga charaga manipur top channel gi mekedi gi mem da share taw gi han bada yumkham Irabot na wangkai kendra gi MLA Oiragani wangkai assembly constituency gi han gi MLA yumkham Irabot na English ngani ga taraga tareta high court ta okram henary gi matak ta thangat khiba election petition amagi judgment ngasi laukthok tuna petitioner number 1 oikiba yumkham Irabot ki favored right pi hibaga loinana under section 100 clause 1 clause D clause I and clause 4 of the Representation of People Act 1951 laukthok hibagi respondent number 115 wangkai AC in the Manipur Legislative Assembly election 2017 asi null and void haina declare tokibaga loinana petitioner asi English ngani ga taraga tareta pangthokiba taramathoi suba taraga manga wangkai AC gi written candidate elected member ni haina right pikre English ngani ga taraga tareta pangthokiba taramathoi suba Legislative Assembly gi wangkai kendra da okram Henry mai pakle haina lauthokraba numit khrani gi matungda petitioner ama Y Irabot na High Court of Manipur da Henry gi mayokta election petition adu thakibani mikhal adu da o Henry Congress ki merep oiki Y Irabot na BJP gi merep oikibani High Court na makhoi gi website ta upload taropagi matungina Justice MB Murarinder gi single bench na election petition si hayeng course list ta ahan ba item da yauri petition si gi final hearing bench asimakta da mamang tha March taraga tareta pangthok tuna judgment order reserve tawduna thamlaki bado ngasi honorable high court na lakthokibaga loinana respondent number 1 oikiba o Henry na taraga manga wangkai AC digi taraga mathoi Manipur Legislative Assembly gi election 2017 asi null and void ni hakibaga loinana petitioner Y Irabot singa masagi sahi sarakna humdraga tare apokwa lekhidraba Y angang yai masinga khurai ahongai PO Impal and PS Porompat Impal East District Manipur 795010 asi written candidate asi Manipur Legislative Assembly election 2017 asi gitaraga manga wangkai AC written candidate duly elected member oire haina Shri Irabot ki favor the case adugi Justice Honorable MB Murarinder na right pikibani court asina takiba right wangkai AC ki taraga matoi Manipur Legislative Assembly asi null and void oire hakibaga loinana court asina petitioner Shri Y Irabot pu taraga manga wangkai AC ki member na hena lautokki haina su right adu da pali petitioner gi makai the senior advocate Mr. Hais S Paunam amadi Mr. Hais Gonedor advocate na lepki respondent gi makai the Mr. PS Narsimha senior advocate Mr. Lenin Hizam additional AZ Mrs. and Tespriya advocate amadi Mr. RK Milan advocate na lep khibaga lonena mamang tha taraga treta sataki bi hearing adugi order reserve tawduna thamlaki bado ngasi April taraga manga English ngani ga kun mathoja judgment adugi right pi khibni mikhal adu da okram henry singa RK Priyo Batra Singha amadi Yumkham Irabot Singhana Indian National Congress All India Trinamool Congress amadi BJP gi merep oina lamba thena khibni panba yabadi English ngani ga taraga teret ki mikhal du da Congress ki merep o Henry na vote masing lising taraga taruka satret ka yang khai go humdoi fangduna mai pakibni Y Irabot na lising taraga ni thoiga samri ga taraga teret fangki ngasi Y Irabot pu wangkai kendra gi MLA oire hain honorable high court na lakhokpada kendra adugi tongan tongan bu worker kya suma ki yumda lakhi haina paushna makhata phungdorakli makasa tharak poina topa pawamana mite esi yamna phabani phabagi numit lan khragadi lakna fana ba ngamlak loi laisemba Rajya Sabha gi MP Ningthau Laisemba Sana Jaubana haikre mite esi yamna phabani aikhogi phabagi numit lan khrabadi lakna fana ba ngamlak loi wafam asi sana kunungda pangthokpa umang laigi sinpang sinta mahairoi lukki thaumising wasak lobgi tharamda MP na phongdokhibani MP na makha taraduna mitai singi sentiment da sanaribasing khongpham handoktrabadi tungda aphabu oiragloi Manipur khundariba furup singi maraktagi furup khrana atamnana mitai gi sentiment sokpa yaba thabak torokpa koire mitai singna furup khudima sikon na kona lakpani maitai singna kanagumba furup amatagi mangnaba pokning nana ba tawkhiba laite haujuk oiragliba kawbru laifam gi matangda CM ga wari sanaduna loisinana bigi lambi ama thiragani ukalamadi sana kunungna kana honarabasu amaiba amaibisingna lai harau bigi kanglon thugaiba
lepa leitri miyamna thamliba ikai khumnaba amaibisingna ngang satpiyo haiki ngasi wasak lawbagi tharamduda MUC gi BC Professor P Gonindra Mutuwa Bahadur Lipungi BPN Indramni Ukalgi President CS Nabachandra Thoramapu Oiki Hens Paus na Makatana Fondorakli Makasa Tarakpo in Mam Leba Asigi COVID-19 update Mam the share to the Yanamak Lebak Tiban Mam India Hosu Iragli Pibamsi Nongmada COVID case lag anigi matak tingnare Mam How Kibapun Kungamari the Leba the COVID case lag anigi matak tingnare Leba the COVID-19 and Aba Nomonomogi Hengalakpuga Loinana Sauna Mipai Lainari Asaw state credit COVID case asi sada marfugu mangagi matakta laire hauki bapung kun ngamari the COVID case lag aniga satret ka kuntraga mapan haibadi lag anigi matakta positive oiba thingnare masina maram oiraga hauzik pawbada leba asi the COVID case crore amaga lag nifuga listing humdraga mariga saungaga humfuga mari yaure laikidaba masingna hauki bapung kun ngamari da listing amaga subnagi kuntraga nipan laikidabaga loinana apunba lag amaga listing Humdraga Humdaiga Samaga Kungam Yore, Nabri Parapa Masina Kuramaga, La Kunga Mariga, Lissing Kunga Mapanga, Samaga Humpuga Mari Yore, active case na 14.71 lakh Yore Hadi, Housing Power the Mioy, 11.44 crore COVID vaccine Kaptok Hadi, Amaramda, Oiragli Piba Masiga Mari, Lenina, UP the Class Tianamasum Tiab Kipari Casting Yetokre, Sadiskat no Makang the COVID case, Hangalagi Basiga Mari, Lenina, Sadiskat Minister na CLO Duna. Dol punamaki meeting pangthok tuna COVID-19 ge khanakre amaramda Union Finance Minister Nirmala Sitaramana phongtokibada haujuk phawbi oina leba sida lockdown thambagi wafum leite haikhrena su pawmana makhatana phongdoragdi meyamna hena taningadaba khawang ngai diba pawnga meyamna marak than apsaramge amasum pawsu lusilak poina yamna thajaningai oiba mafamdagi phangba pawbana Manipur gi Athoibi Thouna Phabi Award Thouna Brinda kusinakre The Dalit Sahitya Academy Manipur Sindura ngasi Manipur Press Cup the Pangthokiba Yerong observance of 130th birth anniversary of Bharat Ratna Baba Saheb Dr. B.R. Ambedkar 2021 Thoramda Lamda Mashidagi Drug Muthanaba Honaduna Laklibi additional ASP 1000 Brinda Manipur gi Athoibi Thouna Phabi Mana Kusinaki Award adu Thauramadu Athoiba Mithunglen Oikiba Raja Sabagi MP Lesemba Sana Zaubana Brinda Kusinaki Thauramduda Manipur gi Athoibi Thouna Phabi Award Pangkibi 1000 Brinda Hai Drakna Maram Oiduna Manipur asi Phibam Sukchilakli Masi Matam Sana Akoina Thengnamina Hodaba Taragadi Lamda Masi ecologically, politically, demographically Marai Saitahigani Manipur Ladiba Singmai Kayada Poppy Kaya Thari Adobo Drug Poppy Plantation Gimatanga Langakna Kangsinadana Laiba Tanka Clary Langakna Drug Kimayokta Sangsinjaba Mioi Pab Punbagi Tawung Satarakli Aduna Miam Hupna Wakal Taminaduna Drugki issue Kayasi Tengnaminasi Masida Taudang Lominasi Habuapum Kaya Tamki Hensu Kanaba source man Makatana Pundorakli Masum Makasatrak Pomus Lushilapuna Manipur but Tentana COVID-19 update ma'am the share to Zaramgay. Nasi Manipura Punami Taranipan COVID-19 positive Okihadi, Makoisingsi, Bisnupur digi ama, Sursampur digi Mari, Impal West the Gitara, Kaksing digi ama, Kangpok digi ama, Amasum, Taubal digi Amani Suhadi, Adu Nasi Manipur COVID-19 Amu Amata Sien Kide. Makasa tarak po na to papawamana ha na EMUG BC Uiramba Pande na Delhi High Court thakiba writ petition dismissed okre Manipur University gi BC Uiramba officer Adaya Prasad Pande na Delhi High Court thakiba petition adu High Court na dismiss tawduna makata na Manipur University da BC khanbagi process tawba ayaba pikre EMUG BC Uiramba Adaya Prasad Pande na Delhi High Court mahana EMUG BC oina thabak pubagi matam sudana BC phamdagi lauthokibagi mayokta Delhi High Court case thangakhibane Pande na ma ki BC oibagi matam mapung phanana ba mandi phangpham thokpa khudong sabasing phangana ba court wakathibane ma ki wakat asi Delhi High Court na taraba matung ngasi order amada Manipur University gi mekedigi haukiba March 13 ta thokiba BC lawbagi advertisement adu sana halaroi loinana nauna BC lobagi advertisement thoktuna launabagi thajaba pirakhibaga loinana mahaki petition adu court na dismiss tokibani haina su pawmon makhatana phungdorakle masum lusilak point na marueba headline khara ma'am da share tawjaramgi ma'am taminasi marueba headlines khara da wangkai kendra gi mikhal case ki judgment lakthokpada Irabot na mai pakre
ECI gi ayabe hek phangbaga Irabot pu wangkhai kendra gi MLA oina wasak logani speaker Kanglup kayano khunda minariba Manipur da community kharana maitai singi thamoi sokpa thabak tawbigano ningthau drug karbar tawbusing maru phangna muthanaba miyam punna hotnaminasi Joy Kisan City Police na drive sathaduna marks uptaba miyoi fine thian khibaga loinana bazar manungda sangan khidre atopamana report amadi photographic sangdamna bada mai paklaba pawmising da mana matum khusina kre su hairi adu mayam hujikuinadi matang se lusinjarage do anaubu ipaw hek leibaga mayam da update pizrake du fungai minmersi and thank you